पार्टी दी चाही कया भारत अमुक हलक्प ngamlaroi haina Chief Minister N Birena फोंदोखरी Awang Nongpoki State Singda Thingnariba Isu Sing Amata Oina Thingna Minanaba North East Forum for Indigenous People Nefif Koba Forum Ama Semkri Monica Mihat ki mayokta sem kiba JAC na tha asigi mapan gi ahing nongyai dagi Manipur pumbada pung nifuga nipan gi total shutdown kokri Amadi Tom TV News ki akhanaba report tarubadagi awaba kaya mayok naduna hingliba wangjingdagi moirangthem sanathoi gi imungda miyamna leptana mateng pinarakli Kurumzari Times of Manipur News meeting Taviri Basingbu Luchingbi na taram na okjari Hozik miyam da pau sandok na pizari Congress Party di chahi kaya Bharata amuk halakpa ngamlaroi Hojikti Ichingi Ichil Inau Singna Manipur ki apun magi saktam gi wa ngangba horaklabani haina Chief Minister N Birena Phongdokre Wafamasi ngasi lakadoriba tarataret suba Lok Sabha Mikhalda BJP gi mirep oriba Dr. R.K. Ranjan gi firan chingkhatpa amadi public meeting gi thoramda phongdokhibani BJP Manipur Pradesh ki election committee na sinduna kongba saudokpam lampak ta pangthokpa thoram aduda BJP Manipur Pradesh ki president su oriba Rajya Sabha gi MP KSS Bhavananda Mirep Oriva Dr. R.K. Ranjan Hanagi President T.A. Sauba Minister Singh MLA Singh Amadi Party ki Luchingba Kayana Thauram Mapu Oina Saruk Yaki Dharamagi Oiba Thongni Thauram Pangthokpagi Loinana Mirep Oriva Dr. R.K. Ranjana Mahaki Yumda Party ki Firan Chingkhatki Kongba Saudupum Lampakta Pangthokpa Miyamgi Oiba Mifamda Chief Minister N Birena Makha Taraduna Haujikti Aikoigi Oiba MLA Singh Amadi Party ki Miyoi Singh Yauna Mikup Nahum Singh na Leibatai Ngauba Haurak Congress Party na oidaba kaya ngangduna praja singda achauba namthak ama taunaba hotnari BJP na ngasi phawbada aranbabu kangkhatuna thamlakte Drug ki case fawa ADC ki chairman faduna Wayan Chathari aranba tauba sing kankhatuna thamba leite leiriba sarkar asi praja singini praja singi yai fananaba hotnaba ingna chikna leiba lamdam ama oiba haibasi sarkar asigi mathauni matam amada Congress Party na amaga nungsinnadanaba hotnaramba adu hojikti leitare chingi ichil inau singna state asigi apunbagi saktamgi wangangba horaklabani masimak ching amasung tam mari fagatle haibagi achauba khudam amani Bharata Narendra Modi amuk halakhi gani Manipur ki praja singna BJP ki mirepta bot pivi duna state Modi ki mapangal kanhansi haiki Congress ye dumba kamrup na yose minority da na haini majority da na haini adagi a menodana kisa da na haini hindu da na haini da lein ba possibility praja bhata setup hoye kuine ne kuine he ko ko ta ise Minority majority na dong congression law la pase kani sense for frequent sense na to ude only last 2 years ago sense na we kari ban later rocket later strike later singa ta ban singa ta later umkhat ta later ba nungang ahin kung baro ba bazar amo Manipur na nei Tongan ba energy manungda leiba kendra kuntra nithoi dagi lakpa miyoi kayana firan chingkhatpa amadi miyangi mifam aduda saruk yaki mirep oriba Dr. R.K. Ranjana haikibada state asigi oiba chaukhat thorangda saruk yaba pambadagi mirep ama oina thoglakbani miyamna nungsibiduna miyamgi mihut ama oina thagat piraba tarabadi economy da ahongba purakpa land rock sing asi land link tawhanduna state asibu Southeast Asia gi hub ama oihannaba hotnabada education da ehen miting thamduna world class education system lehannaba hotnagani amaromda horakliba naharol singbu sana khonabada hena thawai yauhanba sport ta akhanaba miting changani nupi singi yaifanaba ahenba sakti sinaba society da makhoigi fida ningthina phanghanaba hotnagani marang kaina leiriba natural resource mayam ama sijinafam khangdana leiriba asi kanaba amada sijanaba yananaba hotnaba amadi ina khullaba nat amadi culture bu hena Yokhatnaba hotnaba haibasida ahenma miting changduna state asigi yaifanaba hotnaba yaba hotnagani haiki world class ki institution sing university sing laga equity bio resource also human resources proper trend organa
ngasi ke pithri ke hogai ba khongja la sida ai ko mailom ya na isam thona sarp ya ba ngam na ba adu mana arong se ko puthuna bidam ta bharatiya janata party na nasida lecture hai simuga ai ha na panjari Menpek da thobu oiduna konung mamang da leiba City Convention Center da numit humni chupna chatharkiba North East People Conference 2019 ngasi loishin kre tongan ba awang nongpok ki state singi mihut sing yauduna chathakiba conference aduda awang nongpok lamdamda hojik thengnariba amadi tungda thengnagadaba isu kayagi maramda khana nainakhibaga loinana isu sing amato oina thengnaminana basu lepnakhi ngasi gi aroiba numita North East Forum for Indigenous People NEFIF koba forum ama semkre forum asigi convener oina ningthauja lancha hapkre conference asibu pangthoknaba hotnabada achauba thodang laukhiba menpeki convener yumnamcha Dilip Kumarna Bharat lengakna awang nongpok lamdamgi miyamgi apambagi mayokta CAV yauna tongan ba thawong kaya chatharakpa laurakpa khongthangi mayokta ngasi semliba NEFIF na mapum oiba thodang loba ngamlagani haiba yawba wafam kaya fongdokhi ILP satnariba se Arunachal Pradesh, Nagaland, amasung Mizoram, ahum asidasu hairiba kano se thangai se makoi shape oirabra hairagadi makoi ju shape oide even ILP sana na aduguma migrant sing duna adum ayet pa chauba kaiba pirakpaduna hairiba illegal migrant ki issue si amna major issue mo oi aduna masi North East ki miyam punna thengnamina si haibagi wafam sima thamgibani Thobal District in Nongpok Sengmai Police Station ni manung chana leiba Yairipok Chandrakhongdagi masagi chahi tara taruk tangai ribi leisabi macha amabu mahakanung sinabani haiba nupana phone da kauthokraga sina phangkiba thodok aduda chenaba sing miyam khangna sibagi cheirak piu haina miyamna khongchat ama chattuna miyamgi oiba mifam amasung Chandrakhong Laibung Community Hall da pangthokre mifam aduna April 8 dagi tara fauba pung nifuga nipangi Manipur pumbagi total shutdown tauba yauna warep kayasu laukre Monica Misigi matangda semkiba JAC na sinduna Manipur gi tongan ba civil society organization kayagi mihut sing amadi Chandrakhong khulgi akoibada leiba community kayasu saruk yaduna chatkiba miyamgi khongset adu Chandrakhong khuldagi hauraga mayai kaithel fauba chattuna mafam aduda miyamna wakat mifam famduna khongjang changsinki tungda khongset adu Chandrakhong Laibung Community Hall fauba laktuna miyamgi mifam pangthokhi Tha asigi amagi ahing nongyai matungdagi ngarang numidang faubada lamdam asida akanba nonglei nungsit sitpaga loinana nong chukhibagi thodokta yamdrabada yum yangkhai gi mathakta akai atoi thokhibaga loinana mahai marong kaya mangtakre ngarang nungthil Churanchandpur district ta akanba nonglei nungsit sitkhibana maram oiraga Churachandpur police station manakta lambi da lakpa centro car ama passenger puba diesel auto car ama lambi gi matai da hauba u khangaudana teklaktuna gari sing aduda tasilak padagi gari sing adu amang ata thoki asok apandi yaukide nonglei nungsit aduna Churachandpur district ki Saljang Thenmul M Simol Saipum Molpi amadi Misau Lobum village ta chaurakna yum yangkhai gi mathakta amang ata thoki nonglei nungsit aduna maram oiraga Churachandpur town da electric pole kaya tekhibana maram oiraga ngasi phaubada mai fangdri mari leinaba loisangna atek akai thokrabasing semjin sajin bagi thabak chathari Bisnupur district yauna tampaki mafam kaya dasu nonglei nungsit na maram oiduna yung kai kaya amang ata thoki Directorate of Environment Government of Manipur dagi fangba report ki matung ina haukhiba pung kunmari asida Bisnupur da nifuga nithoi dasmik nipan mm gi changda nong chukhi Imphal Eastana taraga taruk dasmik ani mm aduga Tamenglong dana taraga manga dasmik mapan mm gi changda aduga Churanchandpur dana humpu dasmik taret mm gi changda nong chukhi hairi Mima naba punsi amada hingbangamdana awa chaithing kaya khanglingai chairakta layong amana maram oiduna awa punsi maren amada lenliba apokpa mama mapa amadi machan nupi gi damak awa chaithing khanglibi wangjingda leibi moirangthem sanathoi amadi imung manunggi Naduna thingna horiba awa nungai gi paudam Tom TV News na akhanaba report ama sandokraba matung ngasidi lamdam asigi pukchen chawraba mioi kiana awaba mayok nariba imung asida leptana mating pinarakli
ngasi Moirangthim Sanathoi gi imungda Jenims ki Physiology Department gi Head of Department oriba Laishram Devena masagi thagi tolop ki senfam dagi lupa lising taraga manga mateng pangkhre ngarang su wangjing gi akoibada leiba miyamna su mateng pangnarakre hairi ngasi mateng pangkiba Dr. Devena awaba kaya mayok naduna hingliba imung asi akhanaba paungdam ama Tom TV News na sandorakpa thingnabada thamoida nungaitaba kaya fauki madumagna imung asigi awabada saruk yabaga loinana angamba mateng kharadang pangbani Tom TV na laurakliba thodang asi thagat ningai ni haiki Manipur gi dalaiba khoigi sagai jat haibadi jat bijati naidana khoigi Hindu boiro Musalman boiro duga Christian boiro khoi angam khoina taba paw singdo di mafam chatlaga khoi angam mateng pangjaraga khoi leiriba khoigi warba solana singsibu khoina kamai tokdana magi minung sigi makhada khoina masibu khoina encourage tawgadage puning hapgadage thawai hakchang si khoi kharena moi kankhat na ba haiba tare masi oinana ba haidana khoina honajarakpani adu masida khoi ngarang si khoigi Tom TV na sandok pirakpadagi khoi masigi paw si tajarakpadagi ngasi paw si kraida legi mayum si kraida no ana khoina hangachara kana da khoigi madugi confirm tokjarakanda khoi jaga sa lakjabani masi ahakna paw si tabadagi khoigi egi marum pangsing dasu khoigi magi angam mateng pangminasi haidana ina paw je pijakhibani smain tokduna khoi awana taraba khoi imunung saida Jagum laba nupim sa seda khoina angam mateng panglaga aigi site gi su adigi mayam gi khangna chanaba mayam gi Manipur da laimineriba mayam sigi chinnaw mayam singna angam mateng pangnarakanda ekhoina support tawrakanda makhoi gi wakhal se khara khoi kangkhatna ba haiba tare aduna miyoiba angi minungsi adu khoi yengnarakanda tongminaji haiba phumju thamjage loina kanma pawchi smain tongna sanokpi bagi damakta khoina Tom TV su khoina ngamkheli tana thagasari sobaina kachin koyada Manipur ge jaga da awana taraw mayam jing se koi punna support tominasi haina waphamasi haina thamjari awaba kaya mayok nariba Moirangthim Sanathoina miyoibagi minungsiga loinana mateng pangbirakliba khudingmakpu thagatpa phongdorakpaga loinana Tom TV News na lauriba thodanggi matangda wafam kaya phongdorakhi Tom TV ki magai sandokpidana mayamna mateng pangmibaje yam nungaije aina inaung piji yengamarodra khanjarubane du mayam ji na pangbi mateng jubada inaung pije yengba ngamani khalubada yam harawe du mayam mateng pangbi raiba khudingmakpu thagatjari Royal Event amasung Tom TV ga khusamnaduna April thagi tang kunga manga dagi May gi tang ani fauba lamdam asigi ahanbo oina pangthokadoriba mega talent show asigi audition Imphal East Palace compound da leba lamyan ba sanglenda pangthoklagani haina ngasi Major Khulda leba Manipur Press Club Imphal da Royal Event sinduna pangthokkiba paugi mifamda event organizer Royal Event gi MD Konaldo na paumi singda phongdokhre Paugi mifam aduda saruk yakiba lamdam asigi saknairaba film director Romi Meitai na hai lamdam asida leiriba inkhalakliba naha singna masa da leizariba talent sing asi so utuna malem gi thakta masak khanghanba asini talent so asida lamdam asigi saknairaba khunung isai sakpi Laurembam Bedavati singer Hamum Sadananda Tangkhul Phuruki folk singer Riven Mangsavana chingba miyoi kya amana juri oina saruk yagadori hariba talent so asi Tom TV da exclusive live telecast oina miyamna yengba fanglagani haiba wafam kayasu phongdokhi gi yetum maton da pakpaleba amu chawbalam nate adubu pikraba goi gi namdam sidigi sanaba amasung tonganba art form kayana goi gi sawro malem sida chaw mafam madi kalle aduga tongan be hiram kaya da hojik khoini yamna chawkhalam ne through satellite tv gi kano sing sida haita through khoina lam da haitare malem yam phom da pangthoi ba khoi gi tongan ba talent show duga tv reality show mayama ubire ado nange khoi di yamna lapna di leina khanba dubu ngasi di khoi yam nungai riba moment si royal events na khoi gi sumaina Manipur da khoi gi mega talent show ma pangthok kodori si masi Manipur da yan hanba masung khwai di yamna phaba platform ni maramdi Manipur se talent na pick thanba lamne adubu akhoi gi Manipur da leba mi sing yawriba talent sing sigi magi madubu expose ona no madubu uchana na bagi platform sidi yam irei leitaba
aduna isagi egi talent se unna bo khona bada tongan ba TV shows mayam na ubire India Got Talent kumada masi even si yawna bo khona bo bokta koi gi North East ki level da mu audition this series of audition Mumbai Delhi sumaina si mayam tawe adubu hojikti Manipur da yan han boina koi gi Royal Events na mega talent show si next season dagi di soidna sidagi first taba winner si dum direct audition phase ani kalaga India Got Talent ki ko Mumbai da direct adum final round da yawgi kano sima wala ka doine Paugi marak thadna atenma break amatang logzari Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 ki parikha da 3rd position Yumnam Devjit 9th position Akoijam Badal Singh 9th position Konika Nomaitem 10th position Asem Korunganba 10th position Laistam Iboba Maitai 15th position Haubam Arvind Singh amadi 17th position da Sagolsem Bikis Singh ne Arts stream da Aniswa position Takraba Takhil Sangbam Sunaya Devi 3rd position Yangkhom Gunchenba 4th position Texan James Singh 5th position Moirangthem Loya Ngamba 7th position SS Obed Kharam 8th position Takhilamam Ores Maitai separated boys and girls hostel Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Hello, good morning sir. Welcome to Lamjingba Motors. How may I help you? Lamjingba Motor na miyam da kana ba piri basing se kari kari no. Khudong chaba kaya ma pizari. Aikoina phanganjari ba product sing di trucks, tippers, haulage, bus, amasung genset ni. Documents ichang changdana adomi sale amadi matam manghandana loan gi khudong chaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamna na junction minari. Matik charba khutsu khulai amadi crane yauraba. Aikhoigi sport servicing van adongi damakta matham pumbada leijari. Bus sing yonbada natana school, college, universities, office ki dama contract basis da lobi bagi khudong chaba su thamjari. Amadi genuine lay parts sing su phangdigani. Adongi mai pakpana aikhoigi mai pakpana. Lamjingba Nidhi Limited ki members singda akaknaba matam khara khakki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taruki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lobiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobi bayagani akaknaba matam khara khakki oiba khudong chaba sing asi lobiranaba member singda ningsingjari masiga loina loina na kanagumba member oidriba singna member oibinaba aikhoigi office ta lengsin birau amadi akupa marol sing tanabiu aikhoigi address Lamjingba Nidhi Limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidhi@gmail.com website www.lamjingbanidhilimited.com Break ki matungda makha taba pau amuka na pizari Thobal district ki Yaripok police station ki manung chanba Yaripok leirong thendalgi chahi tara taruk khakta ngairibi nupi macha amabu mayumdagi kauthok piraga matungda nupi oibagi ijat manghan biraba matung mi hathina hatok laga hundoklambada chenabani haina maransi riba mioi ahum special judge pokso Thobal gi court puthorakpada miyamne irang horakre chenariba mioi sing tha asigi tara taruk fawa judicial custody da remand pikre judicial custody da remand pikraba mioi sing adudi leirong thel makha lekai dagi leisang
Lesangthem Asa Kumar, Leirongthen Awang Lekaidagi Khomdram Joy Chandra, Amadi, Leirongthen Saban Lekaidagi Khumanthem Ravi Chandrani, Makoi Ahungi Manungda, Lesangthem Asa Kumar, Monica Gi Mihat Adu Mahak Masana, Tokibani Haina Yazakrabani. Amaromda Monica Mihatpu yaningdaba fongdoktuna Mihat asigi mayokta sem khiba JAC na miyamga khusam naduna ngasi Yaripok Bazarda wakat mifam chathakre Mihat pasing miyamda khangna matik chaba dandi piu haiba davi tauki panba yabadi ngarang numidang JAC ga Manipur gi Chief Minister ga unaduna wari sanabada thodok asida case CBI da sinaragani haina JAC da thajaba pikhrabani. Tarat Suba Lok Sabha Mikhalasida Chandel District Leriba Kuki Kanglup ki Lanai Lup Singna BJP ki Mirep Oriba Benjamin Elias Sokopo Mateda Sogatkani Haina Sokomang Haukip Kuki Chief Association KCA Chandel na Fongdokre Ngasi M Munpi Biles Talaiba Kuki Chief Association Gunpi Block ki Office ta Pangthokiba Paumi Singa Unaba Amada Sokomang Haukip na Makataraduna Hai Ngasi Chandel District ki Lanai Lup Sing Kuki Chief Association Chandel Khengjoy Gunpi Block, Kana Block, Kuki Women's Human Rights Chandel, Thadok Students Association TSA, Gunpi Block, United Jau Organization, Chandel Jau Saunapung Pausli JSP, Chandel Amasung Jau Mother Association Joma, Gi Luchingbi Kayana, Saruk Yaba Mifam Ama, Pangthok Tuna Kupna Kanaraba Tungda, Ai Sokopau, Elias Benjamin Matibu, Sogatnaba, Warep Nakibani. Mifam Aduna, Ai Sokopau, Benjamin Matibu, Mai Pakandanaba, Angambatakta, Hotna Minanaba, Hainasu, Yanaki Haiba, Yauba, Wafam Kaya, Fongdoki. Lok Sabha elections Yimatanga, Koiseso Mayam Tanabani. Masda warip lobese lingjin manana Chandel district leriba mayamna ko BJP candidate BJP party da support torasena warip nare Lok Sabha Mikhal Gamari Lenana Tha Asigi Manga Amadi Tareta election campaign Gidamak Lakadoriba Bharat ki BJP ki National President Amit Shah Amadi Prime Minister Narendra Modi Gidi Khongsat ki Mangoinana Thoganingdaba Thodok Sing Thoktanaba Lokhalakpa section Thorangi Saruk Ama Oina Manipur Police na Imphal gi Tongan ba Mafam Kayada Pak Sana Thiba Humagi Thabak Chathakre Hiramasigi Matangda report ama Inner Amadi Outer Lok Sabha Mikhal Gamari Lenana Tang Tareta election campaign Gidamak Lakadoriba Bharat ki Prime Minister Narendra Modi ki Khongset ki Mangoinana Thoganingdaba Thodok Sing Thoktanaba section Thorang Lokat po oina Manipur Police na Imphal gi Tongan ba Mafam Kayada Pak Sana Thiba Humagi Thabak Chathakre Imphal West ki SP ke Megasandra ki mityang Makada Deputy SP Operation Lamabam Amarjit na Luchingba team amana Imphal Police Station ki manung shanba Kaisamthong top lerak amadi Hodam lerak ki akoibada Pak Sana Thiba Humagi Thabak Chathakhi Ayuk pung mga adway dage taret adway fawba sa thakiba search operation aduda yum chanirom changchang duna thibo humbagi thabak sa thabagaloinana yum singda leiramba mioi chahumga yankhairom masa masa gi saktak se puthok anduna verification sa thakhi adumakpu thoidokpa mifami pundi yaukhide Amaromda Imphal West ki additional SP Operation AG Sharma gi bidyang Makada Imphal West Commando Bazar Unit nasu City Police Station gi manung shanba Thangal Bazar Haukaitel Dharmasala Alugali Rumhal Teng amadi BT Road ki akoiba mafam singda pakshanna combing operation chathakhi Ayuki pung taret ka minute nifu mga dage nipan makai adway fawba sathaki operation aduda punna mioi shahumga marifu mga verification sathaki masagi matik saba saktak se puthokpa ngamdaba mioi tara mga makata na verification sathanabagidamag City Police Station da sinakhi Numit yung matung dasu tim asimagna MZ Avenue Delhi Motors Lambi City Police Station Lambi na singba mapam sing dasu tibo humbagi tabak sathaki Numit yung matung pung ahum makai dage mariga minute yang kay mga adway fawba sathaki ba operation aduda punna mioi chatra ka tarani toy masa gi saktak se puthok anduna masa khangdok pagi tabak sathaki maduda masa gi saktak se puthok pangamdaba mioi kuni toy makata na verification sathanabagi damak City Police Station da sinakhi Nakalamaromda Haukiba Mars Kuntarukta Jennings Mel Ortho Watage Nantok to Nasen Kiva KCP Nando Faction Commander TH Nando Kongo Libagi Tavak National Highway Sing Desu Lieutenant Satari Imphal Iski Deputy SP Operation Herozet Amadi Second In Charge Commando Rajib Nalusingba Imphal Is Commando Amadi Mau Police ki Combined Team Amana Mau Get Amadi Akoy Bumapam Singda Pakshana Frisking Amadi Checking Chatakre
Imphal East ki additional SP operation TH Krishna Tombina Luchingbai Imphal East commando team amanasu Imphal East ki Filen Court, Lai Court, Chingdai, Tingjang Kuno Tarangbi Khulgi Chingsang Parengda Paksana search operation chathaki Ayuk pung mariga minute nifu manga dagi taraga minute tara manga adoi fawba chathakiba search operation aduda Chingmai da lairamba mapu pandaba khangpoksang tara manga amadi Chingkhong da lairamba punna yumchani kunrom changchangduna tibo humbagi thabak chathaki adumapu thoidokpa mipa mipundi yaukide Rama Foundation Nagamapal na sinduna ngarang tera khongsangbi awang lekai community hall da nongmagi oiba spawn production mushroom cultivation vermicompost amadi food processing gi training program ama pangthokre women skill development society ga kusamnaduna pangthokiba training program aduda tongan ba akhang ahikiana saruk yakhiba singda takpi tambikhi Thabak phangdriba miyoi singbu senthok lambi leihananabagi pandamda NEIDP gi oina unemployed cell ama ngasi hangdokre hiramasiga mari leinana ngasi terada leiba party asigi office ta pangthokhiba paumi singa unaba aduda party asigi president Dr. NG Bijoyna lamdam asigi lairik laisu heiraba yauna naha kaya thabak phangdana leiriba asi koknanabagi pandamda cell asi hangdokpani social security pinaba Bharat Sarkarna MGNEREGS hawdokrabasu mapum phana ngasi phawba thabak piba ngamdana leiri adubu party asina tonganba policy ma semduna mipum khudingmakpu lenga ki thabak khaktanadana masana masabu thabak pijaba ngamnanaba thorang paikhatkani haiki self employment we bi ai or tongan ba makhan gi employment mayam se ai koi gi party asina ngasi su mayam no ubirisini ai koi gi chairman ai koi CWC gi chairman gi makada corporate ama salai holding in the Yusida Tongan Bahiram Kayada Aikoina employment Kaya Aikoina Nasi Vaguda Piri Base Mayam Punamanasu Kambirangani Aikoina Si Manipur the Lady Mayam Si unemployment Mayam Si employment Tonuna Bagim Damakta NREGS Saidana Bharat Sarkar Yama Odoi Aduzu Nintinu and implement of the Badagi Nasi Bhavada Mapung Pana employment Pigunamdo Yam Drabada 100 days gi employment PU Avenue Almasi social canal security gi part amani Atopa Chakut Palevaka di social security gi Sugimatik Wangalai Madudi unemployed job to the Fangdu Mayam say, Moy Mayamzi weekly Makoigi unemployment allowance and a piece. Aduna Tamagi Pura Tolok Tonu Moy Pangnev. Aduna Tha asigi amada Jammu and Kashmir gi Pons district ta Pakistan gi lanmi singna yanakhiba wafam gi mayokta lepa leitana nongmai kapselakpagi thodokta laikhidraba BSF ki inspector LS Lanminlun gi thawai yaudraba hakchang ngasi poknafam lamdamda purakre masa ki chahi kunthra ga taruk suraba mamalepa ki damak thawai na pontha pikraba LX Lanminlun gi hakchang ngasi nungthil Imphal gi Tulihal airport ta purakhi laikhidraba LX Lanminlun Churanchandpur district ki manung chanba Tuiteng Pai Village Tagini, Mahaki Thawai Yaudraba Hakchangna, airport ta Thunglarvada, Imung Manung Amadi, Marup Mapiza Kayana, Midludagi Pirang Sinthaduna, BSF Sinthaki. BSF ki Maikai Mamalipa ki Damak Thawai na Pontha Pikraba, Athauba LX Lanminlungi, Mafamda, Aroiba Ikai Kumnaba Udki, Tungda Aroiba Matau Mangam Pangtok na Bagi Damak Pokna Fam Lamdam, Churanchandpurda Puki. Paliba lenga ki Luchingba Singa, Manjur Ahmad Mihat ki mayok sem kiba JAC against the brutal custodial killing of SM Manjur Ahmad. Police Constable gi Thomi Singa ngarang numidang pung mapan tabada Babparada leiba CM Secretariat Paliba lenga ki Luchingba Singa yanaba purakpadagi JAC na thangjilamba khongthang sing handok lagani haina ngasi Imphal East ki Cheko na leiba OCI Orient Coaching Institute ta Paumi Singa unabada AMMOCOC की प्रेसिडेंट SM जलाल ना फोंगदोक्रे खोंजंग सिगी वैनादी ngasiदagi akhoi call up tongnanabagi damakta akhoi warep lawre masiga iroinana akhoi leikidraba SM manjur gi adumba dead body akhoi lawdana akhoi mokta
lamdam asida leiriba mahai loisang singi meter chama magi akoiba mafam singda mayai kaba nisagi potlam sing yonba amadi sinnaba atingba thamle wafam asing asi DM College campus ta leiba MSU mayai loisangda pangthokhiba paugi mifam amada Joint Students Coordination Committee JSCC gi convener Manjit Sarang themna haikibani mahakna haiki sarkar amadi lanai school singda class 8 fawbagi mahairoi nupi macha singna skirt aduga class 9 gi mathakta tamliba mahairoi nupi macha singna fanek natraga khongrau achonba setpiu Mahairoi Singbu takpi tambiri ba school gi oza singna khunai asiga chanaba uniform set pa amadi oza nupi singna sari salwar amasung kamis na chingba set pi ganu haina phongdokhi naina hui ton ba government ki private ki higher secondary ki high school ki college ki university thak phawd leiriba educational institution sing asida including professional course ki institution sing yor kanda aikoi makhal amatagi mayai kaba nisa sing aikoi hana su lauthoga lakpa aikoi meter chamagi akoibada yolandaba duga season handaba duga school campus manungda kanagumba koigi school gi oja sing oragasu miyoi amatana haribu polam nisagi mayai kaba sing asi yolandaba si akanma fire amlor kana masi aikoi athu matamda aikoi masi drive chathazaba hawragani Mahakna haiki lakadoriba Lok Sabha mikhalda candidate oiriba singna vote fangnanabagi damak lamdam asigi naha singda mayai kaba chinjaki polam sing pizza pithak tawbiganu amadi state election commission asu meeting changbiu amadi lamdam sida Bharat lengakna chalariba apspa amasung atai draconian law sing asi lauthokhanduna asengba hingbagi mahau fangnanabagi damak apunba youth force ama oina JSCC na khongjang asi changsilagani haiki Ngasigi paugi mifam aduna JSCC da yauriba mahairoi lok MSU ASF KSA amadi sukki luchingba singsu saruk yaki Fresi Nimbu Pani Loktak Lake haina maming thaba SM Fruits and Beverage Private Limited Haryana SM Consumers Private Limited Kamrup Assam amadi SM Consumers Private Limited Unit 2 Jambari Kamrup Assam Hariba company ahum asina pullaga saba hai mahigi pothok asi lamdam asida yonba athingba thamle wafam asing asi DM College campus ta leiba MSU mayai loisangda pangthokhiba paumi singa unaba amada MSU gi General Secretary Bipin Chandra Ahan themna haikibani mahakna makha taraduna hai mahi sing asi bottle le yekliba lai duda Loktak Lake asi kumhai amani masina Nagaland state ki jagoi isai fijet leiteng chinjak amadi chana lonchatpu masak takli haina iriba asi aranbani loinana manufacturing company singna aranba asi semdokadabani haiki Bupani asi kogi packaging si manufactured in Assam aduga packaging system sa it's totally misleading misguided kogi picture dana Loktak Lake habisi Manipur gi oina dik Prithvi da masak takliba aduguma makhal gi part ase asi gi picture da Loktak Lake asi Nagaland ki festival amani festival na display tawriba custom food song amsung dance ni haidana phongtok pana maram oiraga masigi festival na display tawriba song dance haibarom da sathagra kanda Loktak Lake asi maikai amarom da wakhalon amarom da masi pure maram aduna masigi asingola fresh nimbu pani asi packaging system lanbana maram oiraga masigi manufacturer company na sigi asi semtok trifauba fresh nimbu pani asi Manipur da yonba khudakta gi thingjar Kumza lising amaga chamapan marfuda bitop miyancha sing leptana changsilakpagi mayokta changsin khiba ihauda laikhidraba athauba ani nambol lagi posangbam premanda amadi thangmai bandagi huirem lokendro bu ikai khumnaba utuna Pangthokpa kuntraga mapan lak suba mikap thokpa numit realization day lakliba April tara tareta pisum singa makchada leiba laikhidravagi khubamda haikat lekat tambaga loidana mamang thakta pangthokhibagum chahi asigisu thoram asi pangthoklagani haina MSU gi president Peter Laishramna ngasi MSU gi office ta pangthokhiba paugi mifamda phongdokre Pangthok kadoriba thoram adugi nunggi oiba wafam thamladuna mahakna makha tana haiki laikhidraba athaubi singi khubamda leisu katlaba matungda Manipur College ki multipurpose hall da mapum oiba thoram pangthokpaga loinana idan tawbagi thoram amasu pangthokani masida lamdam sigi miyamna mapum phana saruk yabiu haina appeal tawki halaman
Mahirosing amadi Kwai Tarabu Hariba Sigumlaba Nixing Thorum Atoba and Shibu Nixing Thorum Palanta Godoriba Sida Laymanamum to Sukapiraga Tawai Atoba Singa Sigi Damakta Kapiba Laymanamum Kapiba Lakpiduna Amadi Hariba Shusing a Sibu Tankanka Matam Lepton Tinagani Haba Wakalonda Hauraliba Mirol Aquina Tingaminasi have Msuna Medaitung the Tamsa. More dagi Imphal tamna thorakpa I-20 car ama More Police Commando amadi taraga nithoi suba Assam Rifle gi kangbuna Imphal More lambi gi khuding thabi check post ta check tawbagi thabak chathabada miyoi ama masing yamlaba mayai kaba nisagi polam singa konana faraba miyoi adugi maming Chirom Momocha Singh chahi kungamari apokpa Chirom Devan Singh Koirengai Bazar Achan Bigai dagini hairi Mangol nagi brown sugar gram chahung taruk phangle Fagat laba polam sing adu malem gi kaithilda chaurakna lupa crore ani makhairong gi oigani faraba miyoi adu polam sing adu ga loinana More police ta sinakre hairi. The complexity called Manipur root reception and reality haiba hiramda Manipur University gi Anthropology Department gi conference hall da aiba Brigadier Susil Kumar Singhana unavagi thoram ama pangthokre thoram adu da aiba Susil Kumar na ngasi fauba awang nongpok lamdam gi maru oina Manipur da mahak na thengnarakba khudam oina pallabada apspa gi wathok irom chanu sarmila na changsilakhiba khongjang singi nungaitaba wari wakhong kaya amasu fongdokhi. I think that was also a reason I was selected. My name was nominated to do PhD. And when I started, my original topic was socio-economics roots of insurgency in Northeast India. So then Professor Arunan said, this is a big topic. So you take one state. So I took Manipur because that was the 4th year I was in Manipur. Then I tried to remain in Manipur, but somehow I was posted to Assam. Professor MC Arun Kumar na lamdam asida military sasana lamdam asida piriba chaithing singda yumpham oiba Lairik kaya fongdokpa asina praja khakta natana rajniti wala singda aduki matik kanaba piribani haiba wafam kaya fongdokhi. City on Manipur, roots, perception and reality. We have a number of books on Manipur insurgency, its relation to development and the ethnic relation of the state or of northeastern India. We have a lot of books on these, the intersection of these three things: ethnicity, development, and insurgency. Ngasi nungtil pung amarom taba matamda Imphal East District Police Station gi manung chana laiba New Chekon gi Brighter English School gi manakta miyoi ama siraga leiramle asiba hakchang adu miyamna thengnarakpada police ta pau piraba matung police na lokhatlaga masak maming khangdok naba Jenims ki Miriam sangda thamkhre. Ngasi nungtil phong kiba Manipur gi pauche singda kari maru iba pau yawi haibadu mayam pun amutang khangminasi. Pandam BJP Inner Mirekpi Piral Singkat Kre Congress ti Kangluk Masel gi marakta nungsin handanava singsep thabata natana Chinpen Fava Party ni Chief Minister Congress Party gi Political Convention ning tambagi wahan thok lehandrava BJP gi lengak ni Ozoi JSCC na sahi asi da sangsin gadaba khongjang sing laukthok kre Mahiroi singna mayai kaba sinjak sijenadanava amadi ojanupi singna sari matek salwar setanava khanglakle Manava Menpek na yumbo oiduna Northeast People's Conference maipak na pangthokre SM Manjur gi mihat yaning de Home Minister Pham Thado U Haridas ke asi wahaksang sinava yanakre Kangla Pau Kror kuntaruk ki drug case senava ADC Chairman Jelfi ki Congress ti nga ama pirava lay ama pirava yadre Biren Kuntrani suva igno convocation pangthokre Convocation asida Higher Education Forum da yauba nungai Governor Kanglei Paki Maira Lok Sabha Mikhalda helicopter mari sizinagadauri Outer gi Mikhal gidamak security forcing thajin ba hokre BJP gi Inner Mirep RK Ranjan gi Firal Singkhatpa gi thoram pangthokre
Candidate ki mayumda theningba firal masing thetpa yade. Aroibada maroiba pau amuka hana pizari. Congress Party di chahi kaya Bharata amuk halakpa ngamlaroi haina Chief Minister N. Birena phongdokre. Awang nongpoki state singda thengnariba issue sing amato oina thengnaminanaba North East Forum for Indigenous People NEFIF Koba Forum ama semkre. Monica Mihat ki mayokta semkiba JAC na tha asingi mapan gi ahing nongyai dagi Manipur pumbada pung nifuga nipan gi total shutdown kaukre. Amadi Tom TV News ki akhanaba report tarubadagi awaba kaya mayok naduna hingliba Wangjingdagi Moirang Them Sanathoi gi imungda miyamna leptana mating pinarakli. Times of Manipuri pau dumitangi pau matang asina loishinjare meeting tabiri basingbu amuka na kurumjari.